ngasi numidang wairam phawbagi manungda Iran na Strait of Hormuz hangdoktrabadi Iran da akiba phangna landaragani haina America gi President Donald Trump na ultimatum thaduna Iran da chawna aki khang pikhre report asigi matung ina America gi President Donald Trump na thakhiba numit 30 gi matam adu ngasi numidang wairam oigidoriban Iran na hairiba pung asigi manungda Strait of Hormuz hangdoktrabadi amukta landa kidiba mongda akanma mongda landagani haina phongdorakiban Donald Trump na pirakkiba aki khang adu Iran na karisuna chungbiba leitana Donald Trump na Iran da aki khang piaklibasi Trump masama khamna thengna pakhalakpadagi tawpham khangdabadagi ona tainana phongdorakibani karingba America na Iran gi laimaida lanmi thajilaklabadi Iran na norok ki thong hangdoktuna US lanmi sing ku puduna lakpaga chapmanagani haina akanma warning pibisu leikraban US amadi ijena Iran gi bushar nuclear plant da mari rakana landarakibana maram oiraga nuclear plant asidagi radiation tholokpa yabi akiba chawun leire haire aduba hojikmaki oinadi Russia na landarakpadagi Ukraine gi Zaporizhia nuclear plant da thokiba akiba phanglaba thawtu adumakti thokani haibagi singnaba leitre haire adumaku makhata na bushar nuclear plant da landaraklabadi thokhan ningdaba thawtu otokaya soidina tholokpa yai haire US amadi ijena atamnana Iran gi bushar nuclear plant da landarakibani masin maram oiraga Middle East da hojik tholiba lal asidagi amuk yen akanma mongda tholokpagi asobu maramam oigani haire Iran na thuai kiba fighter jet adugi pilot adu US ki special force na Iran gi laimai da sangchin duna thiba humbagi thabak chathaduna mai pakna pilot adubo rescue tawungam khraban ningsing bayai Iran na hojik soknai bulal asida kaidonung da America amadi Israel da changjarui haidun ngasi popul lakibani numit kharan gi manung asida su Iran gi lanmi sing US ki fighter jet tarit lom thuai khir hainasu pawo sin makhatar Israel gi advance oida hairiba air defense system singna Iran gi missile kaptab ngamdribasi karamba technology sijinnabano haina maling gi leibak sing hangnarakre report asigi matung ina mamang sahi gi jun thada numit 32 ni chupna Israel amadi Iran ga sukna hiblanda Iran na Israel da punna missile changarom kapsilakhi aduga hojik soknaribu numit 39 nirom surabul lal asidana mamang sahi da sinramdaba cluster missile sijinnaduna akanma mongdalandarakhiban cluster missile hairiba khulai asi nongthaktagi adumak missile adudagi machet kaya thokna pokhaiba bom kaya su thadrapa ngambagi makalgi missile lamani mamanda kapsilakiba missile sing adu Israel gi air defense system singna yamna line nongthakta adum thuaiba ngkhibani adu bahantak Iran na season iba ballistic missile asidi nongthaktagi adumak kilometer 30 lam kon mafam singda pak sana landaba ngamba makalgi matik mai leiraba missile ni haina pawo sin makhata State of Hormuz athuba matamda hangdoroktrabadi third island khudum chanbaka loinana energy plant singda akan mamungda landagani haina America gi President Donald Trump na amukka hanna Iran da warning tawkhre lan nasilo sinanabagi tamakta Iran gi wari sanaba sida Iran gi lusingbasing support tawkrabadi Iran gi electricity station sing amadi thau gi factory singdasu akan me attack tawgan nakalam romda America gi Vice President JD Vance na American athuba matamgi manungda Iran gi lalasi mai pakle haina lothorakpa yana leire loinana karigumba Iran na lalasi losinabagi matangda sanari wari asida thawai yauchilaktuna lan losinanabu hotnolabadi Iran gi oin afabu oigani adubu Iran gi maikaidagi di America na pliba ati yakhangsing asi karisuna chungba leitana America ta kaidurungda changdaru haina hoji phawba leiriban Iran America bu kiraktribasi makhoida nuclear khulai leirabra haibagi chingnabasu malemgi miyang phawnari hai Iran dagi missile attack amada Israel gi khathang sarukta maruiba industrial chemical complex amada mai chakre haina Israel gi state TV kan news gi pawman hairi social media da thagatpa video footage amada hairiba mafam madu da maikhu musukuna kaba miyam unaki mafam madu maruina chemical production amadi hakchang suningai oiba best treatment gi damakte sinabu mafam ni hairi pokhaiba gi ahobu khonjel mafam madu gi miyam na tanaki February thagi aroiba de regional conflict haukiba matamdagi hauna Iran dagi missile natraga missile machesina complex adu da pan bhandak kiasina ahum subani hairi Israel gi military na region adu da silencing activate tawki haina phongdoki attack adu gi chaitheng phangni haiba Israel gi khathang saukta leiba mafam ama oiriba tamna search amadi rescue force changsin gi haina kon Israel gi military na phongdorakhi aduba hairiba thodu odude misi mina kayam yaukibagi haibagi paudi chapchana khangbangamdi hairi United Arab Emirates
Kuwait amadi Bahrain gi petrochemical amadi energy facility chingda atamnana lan chathakibadu Iran gi Islamic Evolutionary Guard Corps IRGC nani haina claim torokre. Haujuk choknai bilal asida United States amadi Israel na Iran the Lipton landa aduna makhoi gi micham sing sukhalabadi Gulf lebak chingda laiba US ki lan thum chingda chaun amanga ta thokhanduna US ki senmilon akaiba pigani haina IRGC akan mu phangkya si phongdorakre. Iran gi Islamic Evolutionary Corps IRGC amadi makhoi gi proxy oiriba Yemen da based over militant group Houthina Israel gi mayok ta joint operation chathaduna Israel gi Ben Gurion airport amadi atai maruiba military site kaya attack to kri hairi operation adu da ballistic missile amasung drone kaya mam siznaki operation adu da Iranian army amadi Lebanon da based over Hezbollah gi mating loki mission nadu mai pakki haina Houthina makhoi Al Masira television thadoraki warul amada panki Houthina tawriba claim asigi matang da khudak ki oina Israel gi authority gi mai kai dagidi wafam amate phongdoraktre panba yabadi haukiba March ki tang 19 dagi hauna Houthina lan yoksilak maram dagi Israel da missile amadi drone attack to bahorkiban Iran da tholibu lalasi Iran Iraq Lebanon amadi Palestine da leiba Iran na matam kaya gi mamang digi hauna yokhatuna lakiba terrorism group sing yoksilak ki hairi haukiba kumja sol singani gi supna tram mari gi aroi bi saruk tagi Yemen gi capital Sana amadi awang ayambulam da control tawga leirambani haina pawo sin makhatar America gi President Donald Trump ni yamna pamna hapchakiba Attorney General Pam Bondi bu mahaki phamdagi lokthokre haire Pam Bondi bu Attorney General gi phamdagi Donald Trump lokthokriba si Epstein file gi matang da ningthini yingsinde maduna maram oiraga Donald Trump gi mingcha solakbana mahaku post asidagi lokthokibani Donald Trump na pamdaba official sing lokthokpagi thabak hawjik sulepna chathari haina pawo sin makhatar America Israel amadi Iran gi lan asin maram oiraga khwaidagi chaiting phangba lebak si Hong Kong amadi Pakistan oire haire Hong Kong hairi balebak asida maleng gi oina petrol khwaidagi tangba lebak su oire raw material haibadi sungdoktriba thau barrel amada dollar $100 gi mathakti yokre masina maram oiraga Hong Kong gi thabak thorum kaya da sinariba transport ki charging su angak ko phangni hengalakre hairi Hong Kong lebak khaktana tana Pakistan da su Iran gi lal asin maram oiraga achouba chaiting phangakpadagi transport pilamna thabak toriba servicing gi mamal atia paknu wangkhalakre hairi masina maram oiraga Pakistan economy da su chaun akaiba thokalle panbayabadi Pakistan hairi baleba asi hanadagi hauna economy gi lamda sathina soktuna leiba lebak amani masigi si mathakta Iran gi lal asin maram oiraga amukki hena Pakistan gi phibam sokchil lakhibani lana sin maram oiraga Thailand Singapore India amadi Asian country singda achoubo chating kaya mayuknari report asigi matung ina lan hairiba Iran gi lala sin maram oiraga tongan tongam libak singda sinariba energy plant singdasu chauna chaiting phangakpadagi office kharadadi thabak subagi matam hantagi patana tana AC thaba lift tongduna chatpa phawba thingbi lebak yaukrabani Iran na thau putok pusin tawbudi sinariba state of Hormuz hairiba samudagi lambi thingjin kibadagi thaugi awaba mayuknarkibani masina maram oiraga America nasu hairibu lanasi athubu matamda losinba pamlakibani America na khalluba punam arimbuta tarakkibani haibadi nongmanini gi manungda Iran bu yamna laina maithiba pigani haina Donald Trump na khallubani adu mahakna khallamba tugi ona tainabada ngasi phawbada America amadi Israel animakna Iran bu maithiba pibangal muktabani hairi Hamas ki mihut kangbu aman Istanbul da Turkey ki President Recep Tayyip Erdogan unaduna Gaza Strip amadi Jerusalem da tholiba thawdok chingi matang da wa khannakri hairi Hamas na thadorokhe statement amada Hamas na hai mihut kangbu adu Hamas ki leadership council ki chairman Muhammad Darawush na luchingki aduga senior Hamas luchingbasing Khaled Mesal Khalil Al-Haya amadi Zahir Jabari si yaw Palestinian Kodi damangti Erdogan gi support amadi Palestinian singi hak lam amadi senglaba kubam jing kannanaba mang hotnariba sing Darwish na thagatpa phongdoki haina statement aduna hairi ceasefire thabak to onthokpa humanitarian aid soiden changhanba amadi Gaza da mawsagi punchi amuk lakhannabagi tangai phadaba sing adu yamna kupna khannagi hairi West Bank da terrorism gi thabak chatabagi maral leiri haina lothoklaba Palestine singi sibagi charak pinaba Ijena maski tang kuntha da pass tawkibadu
लो इंटरनेशनल लो थुवाइबनी हाइनसु दारवुसिन अकनबु वार्निंग तौखि टर्कीना पैलेस्टाइनियन मियाम अमदी मखोई हकसिंगीदमक्ता सौगटली हाइना इर्दोगान अमुक हना फोंदोकी हाइना स्टेटमेंट अदुदा पनखि हमास अमदी इजराइल के मरक्ता सीजफायर अमा कुमजा 2025 की अक्टोबर की तंग 10 चटनबा हौखि सीजफायर अदुगी अहानबा फेजदा प्रिजनर सिंगा डिटेनी सिंगा उनबा ह्यूमैनिटेरियन एड चंगबा अमदी गजादगी इजराइल की लमी हंदोकपा यावी जनवरी थादी यूनाइटेड स्टेट्सना प्रपोज तौब शांति की थौरांगी अनिसुब फेज अमा हौरे हाइना लौथोरकपा लैगिरबन अनिसुब फेजदं गजादगी इजराइल की लमी पुम हंदोकपा हमास खुलाई थदोकपा गजाद अमुक संग सगतपगी थौरांगसिंग अमदी ट्रांजिशनल गवर्निंग बॉडी अमा थंबा यावी हाइना पावोसिन मखातार अतोप पाव अमना US अमदी ईरान का सोकनरिब लान असिगी सैटेलाइट इमेज लौब यारोय हाइना सैटेलाइट इमेजिंग कंपनी प्लानेट लैब्सना अथिंगबु थमलकरे हाइरि अथिंगबसी अमेरिका गवर्नमेंट पिरखेबि याथंगी मतुंगिना प्लानेट लैब्सना सैटेलाइट इमेज लौब कंपनी खुदिमक्ता अथिंगबसी थमलकिबनि डोनाल्ड ट्रम्प लेंगाकना सैटेलाइट इमेज लौब थिंजिलकलिबसी ईरान का सोकनरिब लान असिगी मनुंगचना सैटेलाइट तगी लौब इमेज अदुगी मतेंगना येकनब लेबाकसिंग अमेरिका अमदी लेबाक असिगा पुन्ना चटमिनरिबा तोंगान तोंगाम लेबाकसिंगदा लांदाबा ngamnanabu hotnarokpagi thorang amani haujuk soknaribu lal asida Iran na Middle East ki leibak Saudi Arabia, United Arab Emirates, Kuwait, Bahrain, Qatar na chingba leibak singda misal kapsin dun akan momongda landabadagi pakchan amanga ta thoklibani Planet Labs hairiba satellite imaging company asina satellite tagi lobo photo singadu demand tawriba company amadi leibak sing adudagi sel loduna satellite ki imaging yondun lakibani hainasu report asina makhatari Afghanistan da sathariba operation asida Afghan Taliban amadi Pakistani Taliban ge terrorist chatrek ka mugja truk hato khre haina Pakistan Information Minister Ataullah Tarar na phongdokre Operation Gazab lil haq ki matang da khwaidagi nowa pau pireduna Information Minister na operation asi launch tawkhrabu matungda Fit al-Khwaris Pakistani Taliban haira khangnaba Tehrik-i-Taliban Pakistan amadi Afghan Taliban ki fighter yamdrabada chatrek ka mugja truk sikhre aduga miyo lisinga magasuk ni phum doina chaun asu open nangre haina phongdorakki operation asida hoji phawbuda Afghan Taliban ki post ani ge marfu taruk thuai kre post ni phum mari na kudum chanchile aduga Taliban ki tank arm vehicle chani gi ni phum apal amadi artillery nongmai drone kayam su thuai kre hairi panba yabadi Afghan Taliban ngamkhai de nongmai kapsilakli haiduna Pakistani force na hauki February tang 13 ta operation sataki Pakistan military air strike tawduna terrorist amadi terrorist support infrastructure marfu mathoisu thugai bangam gi haina mahakna makata na phongdokhi Russia gi missile amadi drone attack ta punna miyo 35 sikre aduga miyo kaya amana chauna su open nangre hairi report asigi matung ina Ukraine gi president Vladimir Zelensky ne phongdorakibada sahi mari phajilak la Russia amadi Ukraine lal asida drone changarom kapsinduna Ukraine gi tongan mafam kaya da Pak Sanalandara Kibani Russian Kapsila Kiba drone Changarum Adiki Manunda drone Chanigum Purum the Kap Tabungamki Tamtiba Mong the Ukraine Lamadi Russia Sok Nebulalashi Haujo the US Sok Nebulalashi Maram Oerega Maling Belibaksin and Kahan and Gang Sakra Kidre Aduba Haujixu Ukraine Lamadi Russia Sok Nebulalashida Ahong Bakari Sulatri Nakalani Mark the Yam Nakanalandana Bagi Tabak Adum Lipton Satari Haujuk Russiana drolamadi misal attack chathaba leptri haina pawasin makhatari Gaza ki civil defense agency amadi hospital gi maikai digi phungdorakpada Palestine gi nongpok thang saukta chatrakib akanba Israel strike amana miyoi mari hatkre adubu Israel gi military na phungdorakpada di makhoina terrorist ki mapam amma thugai kre hairi ngasi ayuk nongalamdai dang Gaza city gi nongpok thang saukta laiba phaidaki chawba urban area aduda attack adu chatrakibani haina Hamas ki miyang makada rescue operation ki thabak tawriba civil defense agency ki maikai degi hairi hiram masigi matangda Ipak TV news na phanggo pawamagi matung ina mafam maduda laiba Al Shifa hospital pirakhebe reporta miyoi mari siraga atopa kaya man asu opanangki attack adu Israel ki drone namna chatrakpani haina su makhata ki hospital ki report adu makhata raduna miyoi mari siraba matungda miyoi manganabu ngasi ayu angan band hospital adu purakki Marak asida Israel ki military ki maikai digi phongdorakpada makhoina leiba mafam aduku naknaba mafam amada terroristing leire haiba khanakpadagi
ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯊ꯭ꯔꯦꯠꯁꯤꯡ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯥꯡꯖꯧꯅꯅ ꯇꯦꯔꯣꯔꯤꯁꯀꯤ ꯂꯩꯐꯝꯅꯤ ꯍꯥꯏꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯑꯀꯛꯅꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯈꯣꯏꯗ ꯂꯩꯔꯝꯕ ꯊ꯭ꯔꯦꯠ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯝꯅ ꯁꯤꯈꯤꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯔꯛꯈꯤꯗꯦ꯫ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁꯀꯤ ꯃꯔꯛꯇ ꯁꯤꯖꯐꯤꯌꯥꯔ ꯂꯩꯔꯕꯁꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯒꯖꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯗꯨꯅ ꯃꯃꯥꯡ ꯊꯥꯒꯤ ꯑꯣꯛꯇꯣꯕꯔ 10ꯗ ꯊꯝꯈꯤꯕ ꯁꯤꯖꯐꯤꯌꯥꯔ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯤꯈꯤꯕ ꯃꯁꯤꯡ 850 ꯌꯧꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫